Good morning. Ngasigi runes ki energy is happening se ko haidi runes ki se akoina kaino oina ko haidi group 1 group 2 haina khaido se group 1 dana karamba symbol laki yenga se group 2 dana karamba symbol laki na number oina mind da thambiyo ko number 1 or number 2 haiba gi kana da ko ado hamba 1 khan bangai gi oina la ko sida la symbol am la ko aduga number 2 khan bangai gi na sida la iba symbol se ko gi ko कोई P मानब सिंबल हम लाए को हाइदि नंबर 2 खनबा ngai gi oina haragari number 1 dana F मानब सिंबल हम लाए number 2 dana P मानब सिंबल हम लाए को F मानब सिंबल से सेंगना haragadi पैसा oina oi ko haidi main oina haidi kanaba phangba gumba tumaina leigani ko engonda ngasi kanaba se landa oibe yai kaino da oibe engonda khudong chaba kanaba पैसा nati oina di namme ko se leje ko पैसा gumba kai gumba tumaina changak ko pa dumba le ko number 2 ko P sina mu leina ko thabak tawba matamda katang protected oiba amount taraga oina oiko hadi protections fangani aina chatpa ko matamda soiba ngamba kemta yaudana yamna phajana thabai khang pangthokpa ngamgani ko samsamna habada dum anni maga dum phai ko hadi soiba ngamda ba khota ba dumai lere number 2 gisna ahamba gisna hadi sel tum karigra pesang sa kai ka phajana ngonda lakpa numit kumba oigani ko lakshmi numit chu oire duna phabasu orisna mayang di damakta thank you